ꯈꯨꯍꯥꯎꯁꯦ ꯍꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯆꯝꯕ ꯆꯥꯒꯦꯅꯀꯣ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯑꯣꯏꯅ ꯄꯨꯔ ꯂꯥꯛꯑꯦ ꯍꯪꯒꯥꯝ ꯆꯝꯊꯣꯡꯅꯤ ꯑꯗꯨꯒ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯑꯉꯥꯟꯕ ꯂꯩꯖꯔꯦ ꯑꯗꯩꯗꯤ ꯁꯤꯅ ꯈ꯭ꯋꯥꯏꯗꯩ ꯍꯥꯎꯒꯗꯕ ꯑꯃ ꯏꯁꯄꯤꯁꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯏꯀꯥꯏꯊꯕꯤꯒ ꯈꯥꯖꯤꯡꯒ ꯑꯗꯩꯗꯤ ꯏꯀꯥꯏꯊꯕꯤꯒ ꯈꯥꯖꯤꯡꯒ ꯑꯗꯩꯗꯤ ꯑꯃꯁꯤꯅ ꯀꯔꯤꯅꯣ ꯑꯃꯁꯤ ꯀꯩꯅꯣ ꯍꯥꯞꯈ꯭ꯔꯤꯗꯣ ꯑꯩꯅ ꯏꯀꯥꯏꯊꯕꯤꯒ ꯈꯥꯖꯤꯡꯒ ꯀꯔꯤꯒꯤꯅꯣ ꯍꯥꯞꯈ꯭ꯔꯤꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯏꯀꯥꯏꯊꯕꯤꯒ ꯈꯥꯖꯤꯡꯒ ꯑꯁꯦꯝꯗꯤ ꯈꯪꯉꯦ ꯑꯗꯩꯗꯤ ꯑꯃꯁꯤ ꯀꯩꯅꯣ ꯀꯥꯎꯔꯦ ꯂꯣꯏ ꯄꯨꯞ ꯁꯣꯏꯖꯟꯈꯤꯕꯁꯤꯗꯀꯣ ꯐꯔꯦ ꯄꯣꯠ ꯑꯃ ꯂꯩꯍꯧꯗ꯭ꯔꯦꯕ ꯈꯪꯕ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤꯁꯦ ꯀꯔꯤꯅꯣꯅꯦ ꯑꯩ ꯀꯣꯛꯁꯦ ꯏꯀꯥꯏꯊꯕꯤ ꯃꯇꯣꯟꯗꯣ ꯐꯣꯏꯔ ꯈꯔ ꯄꯨ ꯂꯥꯛꯑꯦ ꯅꯍꯥꯟ ꯂꯩꯔꯛꯄꯗ ꯂꯣꯏ ꯈꯨꯏ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯔꯦ ꯏꯀꯥꯏꯊꯕꯤꯒ ꯀꯔꯤꯒꯤꯅꯣ ꯅꯤꯡꯁꯤꯡ ꯊꯣꯛꯇ꯭ꯔꯦ ꯆꯝꯊꯣꯡꯁꯤꯗꯤ ꯍꯥꯎꯅꯤ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯑꯗꯨꯒ ꯑꯩꯅ ꯍꯪꯒꯥꯝ ꯆꯝꯊꯣꯡꯁꯦ ꯑꯩꯈꯣꯏ ꯀꯣꯂꯨꯋꯥꯏꯒꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯣ ꯀꯣꯂꯨꯋꯥꯏꯁꯦ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯉꯔꯥꯡ ꯉꯥ ꯊꯣꯡꯕꯗꯒꯤꯗꯣ ꯉꯥ ꯂꯦꯝꯍꯧꯕꯀꯣ ꯉꯥ ꯉꯧꯕꯗꯣ ꯑꯗꯣ ꯆꯝꯊꯣꯡꯁꯦ ꯍꯥꯞꯆꯜꯂꯦ ꯌꯦꯡꯁꯤ ꯑꯃꯦꯠꯄꯤ ꯃꯦꯠꯀꯦ ꯇꯧꯕ ꯉꯥꯔꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯑꯩꯁꯦ ꯑꯗꯨꯝ ꯍꯧꯁꯦ ꯀ꯭ꯂꯤꯌꯥꯔ ꯑꯃ ꯑꯣꯏꯗꯣꯏꯗꯨꯅ ꯑꯩ ꯁ꯭ꯋꯦꯇꯔꯁꯦ ꯂꯤꯠꯁꯟꯕꯅꯤ ꯃꯌꯥꯝ ꯄꯝꯄꯔ ꯖꯦꯀꯦꯠꯁꯦ ꯃꯌꯥꯝ ꯍꯧꯔꯒꯦ ꯌꯥꯝ ꯍꯧꯗꯧ ꯃꯥꯜꯂꯦ ꯐꯣꯡ ꯁꯥꯔꯦ ꯆꯝꯊꯣꯡꯁꯦ ꯍꯧꯔꯦ ꯋꯥ ꯈꯨꯍꯥꯎꯁꯦ ꯅꯤꯡꯁꯤꯡꯉꯦ ꯏꯀꯥꯏꯊꯕꯤꯒ ꯄꯨꯗꯤꯅꯥꯒ ꯈꯥꯖꯤꯡꯒ ꯉꯧꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯅꯥꯀꯣ ꯆꯥꯛꯈꯣꯝ ꯑꯃꯗꯤ ꯍꯨꯛꯈ꯭ꯔꯦ ꯑꯅꯤꯁꯨꯕ ꯆꯥꯛꯈꯣꯝꯁꯦ ꯍꯧꯔꯒꯦ ꯍꯧꯔꯛꯑꯦꯕꯣ ꯁꯤ ꯃꯨꯂꯥꯒ ꯍꯥꯞꯊꯔꯤꯕ ꯍꯥꯎꯅ ꯋꯥ ꯍꯪꯒꯥꯝ ꯃꯌꯥꯝ ꯍꯪꯒꯥꯝꯁꯨ ꯂꯤꯛꯑꯦꯕ ꯑꯗꯨꯒꯤꯁꯨ ꯑꯩꯅ ꯃꯨꯂꯥꯅꯦ ꯑꯣꯜ ꯀꯣꯕꯤꯅꯦ ꯑꯗꯩ ꯉꯥ ꯑꯌꯥꯏꯕꯗꯣ ꯍꯥꯞꯆꯤꯜꯂꯦ ꯉꯥꯔꯤ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯑꯩ ꯑꯃꯦꯠꯄꯤꯒꯤ ꯂꯩꯍꯧꯗ꯭ꯔꯦ ꯃꯆꯦꯠ ꯑꯃ ꯌꯦꯡꯒꯦ ꯉꯥ ꯊꯥꯍꯟꯒꯦ ꯍꯥꯎꯋꯦꯕ ꯍꯥꯎꯋꯦ ꯁꯤꯗꯤ ꯆꯥꯊꯣꯛꯀꯦ ꯉꯥꯜꯂꯒꯅ ꯈꯥꯕ ꯍꯦꯜꯂꯦ ꯄꯨꯗꯤꯅꯥꯒ ꯈꯥꯖꯤꯡꯒ ꯉꯧꯕ ꯁꯤꯡꯅꯤꯅꯦ ꯍꯥꯎꯋꯤ ꯁꯤꯗꯤ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯑꯝꯇ ꯉꯧꯔ ꯌꯦꯡꯉꯨ ꯌꯥꯝ ꯍꯥꯎꯋꯤ ꯌꯥꯎꯗꯦ ꯌꯦꯡꯉꯨ ꯆꯝꯅ ꯍꯥꯎꯔꯦꯍꯦ ꯍꯧꯔꯕ ꯒꯦꯒꯥ ꯃꯣꯏ ꯄꯦꯜꯂꯕꯅꯦꯕ ꯃꯣꯏ ꯉꯥꯅꯨ ꯃꯌꯥꯝꯁꯦ ꯄꯨꯔꯥ ꯗꯤꯁꯇꯥꯔꯕꯅꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯑꯣꯏꯔꯗꯤ ꯌꯥꯔꯣꯏ ꯁꯤ ꯃꯟꯗꯤꯔ ꯃꯄꯥꯟꯗ ꯌꯦꯟ ꯂꯣꯏꯁꯟꯕ ꯉꯥꯅꯨ ꯂꯣꯏꯁꯟꯕ ꯁꯤꯅꯅꯤ ꯃꯌꯥꯝ ꯆꯝꯊꯣꯡꯁꯦ ꯍꯥꯏ ꯀꯥꯟꯗꯗꯤ ꯍꯥꯎꯔꯦꯕꯣ
Nga ꯃꯔꯨꯁꯨ ꯉꯁꯥꯏ ꯃꯟꯗꯤ ꯃꯟꯈꯤꯕꯅꯤꯗ ꯑꯃꯅꯤ ꯁꯨꯝ ꯌꯥꯎꯔꯝꯃꯦ ꯊꯕꯥ ꯃꯩ ꯆꯠꯈ꯭ꯔꯦ ꯌꯥꯝ ꯈꯔ ꯃꯝꯃꯕ ꯃꯩ ꯆꯠꯈ꯭ꯔꯦꯅꯦ ꯑꯁ ꯕꯣ ꯉꯁꯤꯒꯤ ꯗꯥꯎꯁꯤꯗꯤ ꯍꯠ ꯐꯨꯒꯥꯏꯔꯦ ꯍꯥ ꯃꯥꯏ ꯃꯍꯥꯎꯁꯦ ꯂꯥꯛꯑꯦ ꯏꯪꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯜꯂꯛꯄ ꯏꯪꯉꯦꯕ ꯑꯩ ꯁꯥꯏꯁꯦ ꯏꯪꯉꯦꯕ ꯅꯝꯕꯔ 1 ꯇꯥꯔꯦꯕ 와 hảo quá rồi hả mà lui sẽ khả năng xa rồi mệt phiếm đó mà bạn mi nó cầu có khô mồi á bạn nó hôi quá mẹ boil lại hạt boil nó mai mà đi đây cái ra cái khôn gì không thì bác nghe ngạ pilih 이제 파를 좀 녹이 되는 애 이네 또 민나 그냥 알아 ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯆꯥꯅꯔꯤꯕ ꯏꯀꯥꯏꯊꯕꯤꯁꯦ ꯃꯣꯏ ꯑꯁꯥꯃꯤꯁꯅ ꯀꯩ ꯍꯥꯏꯒꯦꯕ ꯑꯩꯈꯣꯏ ꯖꯪꯒꯜꯒꯤ ꯃꯤꯅꯦ ꯑꯁꯤ ꯆꯥꯔꯤꯁꯦ ꯀꯩꯀꯩ ꯍꯪꯒꯥꯝ ꯃꯅꯥꯒ ꯌꯥꯎꯗ꯭ꯔꯕꯣ ꯌꯥꯎꯏꯗ ꯍꯥꯎꯔꯦꯕ ꯐꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯥꯎꯋꯦ ꯉꯁꯤꯗꯤ ꯑꯃꯨꯛ ꯂꯦꯝꯍꯜꯂꯣꯏꯒꯦ ꯉꯥ ꯊꯣꯡꯕꯗ ꯆꯥꯔ ꯑꯔꯨꯝꯗꯩ ꯍꯧꯒꯠꯂꯛꯄ ꯈꯣꯡ ꯀꯔꯤ ꯂꯣꯏ ꯏꯟꯈꯠꯂꯛꯄ ꯑꯗꯩ ꯆꯤꯟꯁꯨ ꯈꯥꯖꯤꯜꯂꯛꯄ ꯏ ꯀꯥ ꯏꯁꯤꯡ ꯑꯁꯥꯕ ꯇꯧꯔꯒ ꯒꯨꯂꯤ ꯑꯅꯤ ꯍꯨꯟꯖꯤꯟꯕꯅꯤ ꯇꯨꯝꯕꯅꯤ ꯑꯍꯤꯡꯗ ꯀꯟꯊꯥꯒ ꯁꯨꯞꯇꯦ ꯍꯨꯃꯥꯡꯅ ꯅꯪꯒꯟꯗ ꯂꯣꯏꯕꯤꯅꯤ ꯈꯨꯂꯩ ꯕꯥꯏ ꯆꯩꯁꯣꯛꯅꯤ ꯑꯔꯨꯝꯕ ꯍꯣꯔꯦꯟ ꯂꯨꯁꯨ ꯂꯨꯖꯗ꯭ꯔꯦ ꯑꯩ ꯇꯧꯔꯤꯁꯦ ꯂꯨꯖꯕ ꯀꯤ ꯂꯩꯔꯦ ꯍꯧꯖꯤꯛ ꯗꯦꯁꯥ ꯑꯣꯏꯁꯨ ꯂꯨꯖꯅꯤꯗ
hỏi bao hả. Hỏi quá. Đó. Xem ngay đây hầu vậy xem em. Talle, thả đó. 이승 사는 브로커네 세팅 배팅 다우링에 이승gal로 인gal. Jadi mem tang siga thamjarage do anu mina phangbirage like to subscribe to mem copy gan makai se video se share to video do mathang video da ongkong phangna si mem bye bye kaina si.